BP Wangba kay chaduino kay remedies tawba yai control tawnaba niyamagana kay tawgani haibagi question mayam lae aduna ina video se repost tawraga senderapani mayam yengminase share yamna wangba miyoi singda chanam jaba yamna kanai haibadi kuina chanamda kanaba component mayam yawi sisina BP nemda matamda mateng pangi chanam se kamaina chagani haiba matamda kuina chanam maru mapumdu maloina chaba nataba manungi maru manawdo ahum mari lokthokpiro aduga fresh oina chaba hainaragadi fresh oina charsu yare natragana koina lawthokpiraga khangda thau kem yaudana roasted tawraga ngawraga dum nungdangi chak chaba gumbada dum chabi bayai aduga koina chakhaw yamna saba chakhawgi problem yam leiragadi chanamje hingna chabi gano asaba yamna kabane sisima koina BP yam wangba miyoi singda remedies oina tawbayai ani subada awa fadigom mayamna samaroi haragas khangnei lamgi matung ina maming adum atopasu kobani hariba pambi se scientific studies kharagi matung ina BP yamna high oiba miyoi singda chabada yamna kani mana BP nem hanbada yamna mateng pangi chaba matamda hingna dum kotlaga chabiyo koina mana ahum mari chamthokpiro aduga kotlaga chabiba kotpa matamda su koina morok mayam hapa kotla chaba nataba fresh oina dum chak chaba khotpada yawbiyo duga next ta maroina pambi sigina masu hena khangbiramani sisu BP yamna wangwa miyoi singda chabada yamna phai nemhanbada yam mateng pangi sisu hingna kana kotlaga chaba adumain chabiyo hoi hinjang da thakpa loi yai ko awa fadigom su maroina pambi su to fresh oina kotla chaba dana hena effective oibe hele sisema chabi be yare next ta nomangkha se yamde ugidre ko hujiki matamda nomangkha se su BP yamna wangbu miyoi singda chaba kanai akhaba oiba pochai sing adum chabi yai karot akhabi gumba sigumba singse pena BP yamna high oiba miyoi singda chabada yamna kanai BP high oiba miyoi singda dietary guidelines khara haizaragadi thum yam hena chabi ganu thum se koina hen ba hairaga agi nomagi chajari ba chang dakar oiba normal oiba miyoi singdo aduda daka oiba changdude kitang handaraga chabiba koina BP yamna high oiragadi aduga koina pukhamda extra oina thum namaga chaba sigi habit chima thadokpio yarigi junk food oiba process oina packet ta lakpa thum hena thakpa chips kumba koina achar gumba aduga koina sodium bicarbonate akoigi uti thongbada ka hapa adugumba singse koina BP yamna high oiba miyoi singda phatte bako adigi koina achar ga semakpa aduga sauce kumba hapiba preservative mayam singse koina BP yamna high oiba singda yam phatte sigum yam chabi gano thum yamna yauba haragidi koina thum yakpi gumba sisu chabi daba khoidi thum yakpi yam chai koi maite gi oina sigumba singse BP yamna high oiba miyoi singda yam chabi gano aduga aina ngasai haigiba remedies mayam se tawbiraga su diet atopa maintain fazana tawbigadabane natragadi aina ngasi awapadium chare hairaga atopada lana chasanba koina drinks kumba tawsanba smoking gumba adagi thau hena chasanba mapangi hotel bakery adagi chini yam yauba thum yam hena yauba sigumba mayam se hena charagadi effective oiba kana base phangoi duna mayam hariba mayam se maintain tawba adagi overweight kumba already handa adagi nomugi working khara piba yamna high fat oiba pochai sing adagi junk food oiba process oiba se chabi dana haiba remedies mayam su tawbiro awareness oina haizaragadi BP yamna high oiba miyoi singse koina yam high oidaba borderline da leiba up down gumba leiba sidi remedies kharaga exercise diet tawraga adum control tawba yai yam hena wangiba oiragadi doctor soidana consult tawbiyo doctor na hidak sauna recommend tawri soidana chabiyo ai punchi chupagi hidak saradra adagi doctor na harasu ignore tawthoga ai charoi ai hidak diet na tawduini kana leiba mayam yawi sigumba se doctor na hairaiba consult matunina tawbiyo charu gino daina yani habdum daina sum tawse aduga yamna high oiraba recommend tawragadi soidana chabiyo hai suddenly BP do yam high oiragadi sada nuai daba adagi oina stroke kumba topa problem mayam ama thoglak pa yai khanghaudana de ko ta ngawra ko sumaya tawbe yai haidi agi pressure do ngasai gi diet na control tor ko yam tap kani bako aduna doctor na recommend tawragadi soidana chabiyo dose wangadra name gadra ai kyam kuina chaduino toina check up tawbiga e thokpiba singse BP yam wa high oiba miyoi singi oina soidana tawbiyo sisina part 1 gi video oijarage next ki video da BP lo oibada kai tawgani habado adomo ai picture ake BP wangda kai chaduino
ꯀꯩꯀꯩ ꯔꯦꯃꯦꯗꯤꯁ ꯇꯧꯕ ꯌꯥꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯅꯦꯝꯃꯒꯅ ꯀꯩ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯗꯨꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯔꯤꯄꯣꯁ ꯇꯧꯔꯒ ꯁꯦꯝꯖꯔꯛꯄꯅꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯄ꯭ꯔꯦꯁꯔ ꯌꯥꯝꯅ ꯋꯥꯡꯕ ꯃꯤꯑꯣꯏꯁꯤꯡꯗ ꯆꯅꯝ ꯆꯥꯕ ꯌꯥꯝꯅ ꯀꯥꯟꯅꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯆꯅꯝꯗ ꯀꯥꯟꯅꯕ ꯀꯝꯄꯣꯅꯦꯟ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ ꯁꯤꯁꯤꯅ ꯕꯤꯄꯤ ꯅꯦꯝꯊꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯏ ꯆꯅꯝꯁꯦ ꯀꯃꯥꯏꯅ ꯆꯥꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯆꯅꯝ ꯃꯔꯨ ꯃꯄꯨꯝꯗꯨꯃ ꯂꯣꯏꯅ ꯆꯥꯕ ꯅꯠꯇꯕ ꯃꯅꯨꯡꯒꯤ ꯃꯔꯨ ꯃꯅꯥꯎꯗꯣ 3-4 ꯂꯧꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯆꯥꯕ ꯍꯩꯅꯔꯒꯗꯤ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯆꯥꯔꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯄꯤꯔꯒ ꯈꯥꯡꯗ ꯊꯥꯎ ꯀꯩꯝ ꯌꯥꯎꯗꯅ ꯔꯣꯁꯇꯦꯠ ꯇꯧꯔꯒ ꯉꯧꯔꯒ ꯑꯗꯨꯝ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕꯒꯨꯝꯕꯗ ꯑꯗꯨꯝ ꯆꯥꯕꯤꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯈꯥꯎ ꯌꯥꯝꯅ ꯁꯥꯕ ꯆꯈꯥꯎꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯂꯩꯔꯒꯗꯤ ꯆꯅꯝꯁꯦ ꯍꯤꯡꯅ ꯆꯥꯕꯤꯒꯅꯨ ꯑꯁꯥꯕ ꯌꯥꯝꯅ ꯀꯥꯕꯅꯤ ꯁꯤꯁꯤꯃ ꯑꯩꯈꯣꯏꯅ ꯕꯤꯄꯤ ꯌꯥꯝ ꯋꯥꯡꯕ ꯃꯤꯑꯣꯏꯁꯤꯡꯗ ꯔꯦꯃꯦꯗꯤꯁ ꯑꯣꯏꯅ ꯇꯧꯕ ꯌꯥꯏ ꯑꯅꯤꯁꯨꯕꯗ ꯑꯋꯥ ꯐꯗꯤꯒꯣꯝ ꯃꯌꯥꯝꯅ ꯁꯥ ꯃꯔꯣꯏ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ ꯂꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯤꯡ ꯑꯗꯨꯝ ꯑꯇꯣꯞꯄꯁꯨ ꯀꯧꯕꯅꯤ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤꯁꯦ ꯁꯥꯏꯟꯇꯤꯐꯤꯛ ꯁ꯭ꯇꯗꯤꯁ ꯈꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯤꯄꯤ ꯌꯥꯝꯅ ꯍꯥꯏ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯗ ꯆꯥꯕꯗ ꯌꯥꯝꯅ ꯀꯥꯟꯅꯩ ꯃꯥꯅ ꯕꯤꯄꯤ ꯅꯦꯝꯍꯟꯕꯗ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯆꯥꯕ ꯃꯇꯝꯗ ꯍꯤꯡꯅ ꯑꯗꯨꯝ ꯀꯣꯠꯂꯒ ꯆꯥꯕꯤꯌꯣ ꯑꯩꯈꯣꯏꯅ ꯃꯅꯥ 3-4 ꯆꯥꯝꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯀꯣꯠꯂꯒ ꯆꯥꯕꯤꯕ ꯀꯣꯠꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅ ꯃꯣꯔꯣꯛ ꯃꯌꯥꯝ ꯍꯥꯞꯄꯒ ꯀꯣꯠꯂ ꯆꯥꯕ ꯅꯠꯇꯕ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯛ ꯆꯥꯕ ꯈꯣꯠꯄꯗ ꯌꯥꯎꯕꯤꯌꯨ ꯑꯗꯨꯒ ꯅꯦꯛꯁꯇ ꯃꯔꯣꯏ ꯅꯄꯥꯛꯄꯤ ꯁꯤꯗꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯃꯅꯤ ꯁꯤꯁꯨ ꯕꯤꯄꯤ ꯌꯥꯝꯅ ꯋꯥꯡꯕ ꯃꯤꯑꯣꯏꯁꯤꯡꯗ ꯆꯥꯕꯗ ꯌꯥꯝꯅ ꯐꯩ ꯅꯦꯝꯍꯟꯕꯗ ꯌꯥꯝ ꯃꯇꯦꯡ ꯄꯥꯡꯉꯤ ꯁꯤꯁꯨ ꯍꯤꯡꯅ ꯑꯩꯈꯣꯏꯅ ꯀꯣꯠꯂꯒ ꯆꯥꯕ ꯑꯗꯨꯃꯥꯏꯅ ꯆꯥꯕꯤꯌꯣ ꯍꯣꯏ ꯍꯤꯟꯖꯥꯡꯗ ꯊꯥꯛꯄ ꯂꯣꯏ ꯌꯥꯏꯀꯣ ꯑꯋꯥ ꯐꯗꯤꯒꯣꯝꯁꯨ ꯃꯔꯣꯏ ꯅꯄꯥꯛꯄꯤꯁꯨ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯀꯣꯠꯂ ꯆꯥꯕꯗ ꯍꯦꯟꯅ ꯏꯐꯦꯛꯇꯤꯚ ꯑꯣꯏꯕ ꯍꯦꯜꯂꯦ ꯁꯤꯁꯤꯃ ꯆꯥꯕꯤꯕ ꯌꯥꯔꯦ ꯅꯦꯛꯁꯇ ꯅꯣꯡꯃꯪꯈꯥꯁꯦ ꯌꯥꯝꯗꯤ ꯎꯈꯤꯗ꯭ꯔꯦꯀꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯅꯣꯡꯃꯪꯈꯥꯁꯤꯁꯨ ꯕꯤꯄꯤ ꯌꯥꯝꯅ ꯋꯥꯡꯕ ꯃꯤꯑꯣꯏꯁꯤꯡꯗ ꯆꯥꯕ ꯀꯥꯟꯅꯩ ꯑꯈꯥꯕ ꯑꯣꯏꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨꯝ ꯆꯥꯕ ꯌꯥꯏ ꯀꯔꯣꯠ ꯑꯈꯥꯕꯤꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯕꯤꯄꯤ ꯌꯥꯝꯅ ꯍꯥꯏ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯗ ꯆꯥꯕꯗ ꯌꯥꯝꯅ ꯀꯥꯟꯅꯩ ꯕꯤꯄꯤ ꯍꯥꯏ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯗ ꯗꯥꯏꯇꯔꯤ ꯒꯥꯏꯗꯂꯥꯏꯟꯁ ꯈꯔ ꯍꯥꯏꯖꯔꯒꯗꯤ ꯊꯨꯝ ꯌꯥꯝ ꯍꯦꯟꯅ ꯆꯥꯕꯤꯒꯅꯨ ꯊꯨꯝꯁꯦ ꯑꯩꯈꯣꯏꯅ ꯍꯦꯟꯕ ꯍꯥꯏꯔꯒ ꯑꯩꯒꯤ ꯅꯣꯡꯃꯒꯤ ꯆꯥꯖꯔꯤꯕ ꯆꯥꯡ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯅꯣꯔꯃꯦꯜ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯑꯗꯨꯗ ꯗꯔꯀꯥꯔ